哎呦我的妈！有人。2nd October 2024 hiyanggei noma panba numit akhoi manipur de hiyanggei nini panba numit che ningol chakouba haina tharum ama festival ma pangthokne asigumdana akhoi su Guwahati da lairiba Guwahati da habadi Jet Wing School of Aviation da taminariba mairoi ibung ipa adagi chan iche manabi mamse akhoi su huziki ngasigi numit asida chakouba se pangthokani hadana ibung ipa sing sinbi langbi aduna asigi thauram se ngasigi video sida utjarake memory oinaba ado dance na chingba mayam ama function matek ama chak thongi kanda tawebako ado hapchar aroge hadi copyright kuma leibanina mogi isai singdo aduna jagoi amakak ngasigi video sigi last utjarake ado mayam video se lobak sum meeting tapiyo आई बोलने के लिए rice, thongba, uti, and fish and nuts. Excited! बस ओके निकाय बरा या निकाय बरा ना Pung 3:30 tasilabne mayamje chak loi lamnare function neng na jagoi sai na chingba mayam yengra do marak thalaganda thengna adum mayamje chak chawa haunare adum queue lepa sumaina chak se koi silli langba koi kharana yelaganda mayamgi sum awada pa yengjinna dana sumaina program je chak chabagi program je howe Jet Wing ki laisabi mayam se hadi Jet Wing ki nupi student se masak loin phajabani ko viewers mayam video de mama chala nam haura ga di na interesting oi ga damne haide mayam da ji yeng ba nungai ga damne ado aingon da timing phangdabana imanabana nambiramba video do dum lawra blog se semdar bana ai ta sengna sigin no me video number ngam hodre ba ko anchoring tawba da ge organizing sum thaba inghang no me kanda video number se ngamdre na moina namma video se oina ai dum blog se ma bana chakouba logi badi ko re sengna ta sengna nungai ge sigin no me che thoram je kaishu ai rapan yaw da kitang thengna hau tar ga sum hai de mai tei pung ge hauna be admaina hau tar ga sum mai pak na bang thok pangam ge mar masina sinlang ki ba dagi thoram masibu mapung pha na ba lengbir ki ba pum na makune ai ki mai kai ta kisu mak thagat pa pang da hadar ai moi da hala ga harau mun da chatlam dai sin nam ba lang ba ngang ki sakki mayam do hala ga ga mai na thagat ka dam no ha ba do phongdo ko phongda kai ba hai da be tu bin lai gi ne Meeting tamu sih, aku di sebuah besar lagi.
Thank